अनौबा GST na India da listing ani nifutareta malam ge economy khwaidagi chawba ahum suba leba ohena bangam lagani haina MP Lesemba sana zawbana phongdokre tongan ba medical practitioners singe lup singna hospital amadi lanai clinic forward thingsin khibadagi miyamna chawna khudong chadaba mayokna hale amasung Malam gi kaithel da lupa crore taruk lom gi oikata ba WYTF le lag ama listing kun security force na fare Khurum jari STB pom yang tabir basimbu taram nok jari pau sandok na pijari Nauna semdola ba GST ngarang dagi Prime Minister Narendra Modi na chatnare haina laukthokraba asina listing ani nifutareta India ge economy asi third position da leibaga loina na visit Bharat ama oiba ngamlagari haina Rajya Sabha ge MP Lesemba sana zawbana phongdokre Thambal sangnen da pangthokiba paumishinga unaba amada mahakna makhatana hanagi GST Council na semnamniba asidi yamna ariba fourth tier system ni aduga hadak semlakliba asina two-tier system da semdoklaga 18% amadi 5% khaktamak chatnaragani India da lairiba middle class families sing farmers sing amadi sector khudingmakta kanaba oiragani anauba system masina item chahumga humputara manga maru oina automobile electronic item medicine amadi medical equipment sing da tax hantharagani haujikti two-tier da hantharabani na mapa laibakta ki pochai leidana India da sajaba posaktu khak leiduna sizinarabadi demand chang wanglabani na production gi changsu hengalakpana maram oiraga India asi mapalam gi mateng yaudana masana marom dom lepangamba leibak ama oiba ngamlagani maram aduna listing ani nifutareta India asi mipantangdaba leibak ama oinaba Prime Minister na ningjariba manglan asi mangfawngnaba ngamlagani haikhe Tungda Paumishingna Rimsta Hadak Thokliba Thodok Astagi Matangda Hangbada Doctor Sing Sumioi Bagi Punsi Kaningdaba Oiramloi Amaromda Lekidraba Emung Sing Aduna Su Doctor Sing Thabak Thoramda Pendaba Yauramloi Hainingai Leite Aduna Hiramasagi Matangda Governor ga Tanaraga Kari Tauba Yabage Haiba Adu Yengsinge Haike Bharat ki adugumba akoigi Pradhan Mantri Shri Narendra Modi amasung Finance Minister Srimati Nirmala Sitaraman se Bharat ki lairiba nagarik punamangna anouba next generation GST reform se masigidamakta makhoi ani sibu thagatpham thoi haibase aigi magidagi mayamda haijari karigino haibam tamda hairiba reform se masi ekon yengba matamda Bharat si adugumba prithvi ga ahum suba economy da laknaba aduga 2047 da Bharat se adugumba develop Bharat ama viksit Bharat ama oinabagi adugumba manglando Madu Porana Honabada Hariba, Lusimba Simsda, Lauriba Kontangse, Kudimaki Suni, Aduga Bharabasi, Kudimaki Suni, and a Sigumba, Yana Mali Stone Weba, Yam Historic Weba, Makogi, Sigumba, Akogi, GST reform se, Masigidamota, Isagi Magedegisu, Adu Party Magedegisu, Adu Nagari Punamaki, Baraki, citizen Punamaki Magedegisu, Honorable Prime Minister, Honorable Home Minister, Kudimana, Hagatam Toi. Paugi Mifamadu da BJP Manipur Pradesh ke General Secretary ADM ke Sarat Kumar amadi M Aswini Kumar su sarukya ke Handak ta misi mina toina thokpadagi Rims Hospital gi Dr. Ama laibak thiba thokdok nangkraba mioi adugi kangbuna fui haiba thokdok adudagi tongan ba medical practitioner amadi Staff Singe Lup Singna Hospital amadi Lanai Clinic yauna ana laying from amadi test from Kudimak Thingsin Kibadaki Miyamda Chawna Kudong Chadaba Mayukna Hale. Hiramasigi Matangda Yaningba Amasung Yaningdaba Wafam Kaya Fongdok Narakli Hiramasida Paudamama. Aina hozik lajariba mafam ase Rims Hospital ki campus manungdane haukiban mekhani ki mamangda Rims Hospital da thokiba yamna nungaitaba amasung yamna laibak thiba thokdok amagi makha tarakpada aikoi hozik Rims Hospital oireba phimasi ki mari renana doctor sing amasung tongan ba doctor ki association kayana anaba laying believe kiba sina maram orakanda hojikti state asida aikoi miam da sauna ana laying khudong chadaba mayok na ba haure akoi khudaki oina emergency oina pokhalakpa ana basing doctor leitabadagi mayum da hangiba amasung OPD yengnabagi damakta lakhiba patient sing OPD hangdabana maram orakanda hojik makhoi yam ningba kaina hankibagi saktam adu uri asumna aikoi gi health care gi lamda doctor singna aikoi miam maru oina akoi ana basing laying believe kiba asina aikoi miam da kari khudong chadaba tholi
ꯄꯥꯜꯂꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯌꯥ ꯑꯩꯈꯣꯏ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯑꯅꯥꯕ ꯄꯣꯔꯛꯏꯕ ꯃꯤꯅ ꯗꯥꯛꯇꯔꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯊꯕ ꯉꯥꯛꯇꯅꯦꯕ ꯗꯥꯛꯇꯔꯅ ꯍꯥꯏꯔꯗꯤ ꯑꯩ ꯑꯅꯥꯕ ꯐꯅꯤ ꯍꯥꯏꯕꯁꯦ ꯑꯅꯥꯕ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯂꯩꯖꯩꯌꯦꯕ ꯑꯗꯨꯒ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯟꯅꯕ ꯊꯣꯛꯂꯛꯏꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯈꯟꯅꯕ ꯍꯧꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯃꯥꯡꯗ ꯇꯥ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒ ꯈꯟꯅꯔꯦ ꯁꯣꯏꯈ꯭ꯔꯦ ꯇꯧꯔꯦ ꯑꯗꯨꯒ ꯄꯦꯟꯗꯕꯗꯒꯤ ꯁꯤꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯑꯦ ꯃꯤꯌꯥꯝꯒꯤ ꯗꯣꯛꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯐꯨꯔꯝꯃꯦ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯂꯝ ꯈꯨꯗꯤꯡꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛꯁꯦ ꯑꯝꯇ ꯌꯦꯡꯉꯔꯣꯏ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯥꯔꯊꯅꯣꯗꯣ ꯑꯉꯝꯕ ꯆꯥꯟꯅꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯅꯈꯣꯏꯅ ꯗꯣꯛꯇꯔ ꯐꯨꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯤꯡꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯊꯕꯛꯁꯦ ꯆꯥꯎꯔꯒ ꯂꯥꯏꯔꯤꯛꯁꯦ ꯍꯩꯔꯒ ꯇꯨꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯎꯔꯒ ꯊꯕꯛ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯁꯨꯞꯆꯜꯂꯒ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯣꯛꯏꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯁꯦ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯍꯟꯅꯤꯡꯉꯦ ꯃꯁꯥꯃꯛ ꯔꯤꯝꯁꯇ ꯃꯥ ꯂꯥꯌꯦꯡꯕ ꯌꯥꯗ꯭ꯔꯕ ꯃꯥ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠꯇ ꯌꯦꯡꯉꯤ ꯀꯩꯒꯤꯅꯣꯕ ꯑꯗꯣ ꯌꯦꯡꯕꯅ ꯐꯩ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯃꯣꯏ ꯗꯥꯛꯇꯔ ꯈꯔꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯋꯦ ꯃꯣꯏ ꯗꯥꯛꯇꯔꯗ ꯊꯤꯡꯖꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯝ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤ ꯀꯔꯤꯝ ꯈꯟꯗꯦ ꯃꯣꯏꯒꯤ ꯀꯨꯠꯁꯤꯔꯥꯁꯤꯗ ꯃꯣꯏꯅ ꯂꯤꯡꯈꯠꯄ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯣ ꯃꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯁꯥꯟꯅꯩ ꯍꯥꯏꯕ ꯍꯣꯏ ꯍꯥꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯏꯁꯨ ꯍꯥꯡꯗꯣꯛꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯁꯨꯝ ꯍꯥꯡꯗꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏꯗꯅ ꯑꯩꯈꯣꯏ ꯖꯦꯁꯤ ꯁꯦꯝꯃꯦ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯁꯔꯀꯥꯔꯒ ꯌꯥꯅꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ ꯇꯧꯕꯤꯅꯣꯕ ꯃꯤꯗꯨ ꯆꯞ ꯆꯥꯕ ꯄꯅꯤꯁꯃꯦꯟ ꯑꯃ ꯐꯪꯍꯟꯁꯦꯕ ꯑꯦꯅꯤ ꯄꯔꯁꯟ ꯁꯣꯏꯔꯝꯃꯤꯗꯣ ꯒꯣꯔꯃꯦꯟꯅꯁꯨ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯆꯨꯖꯥ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯀꯨꯞꯁꯜꯂꯒ ꯍꯦꯛꯇ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯄ꯭ꯔꯖꯥꯁꯨ ꯗꯣꯛꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯂꯣꯏ ꯁꯣꯏꯔꯦꯕ ꯑꯆꯧꯕꯅ ꯐꯝ ꯂꯩꯔꯒ ꯃꯆꯥꯅ ꯌꯦꯡꯍꯜꯂꯗꯤ ꯁꯣꯏꯗꯅ ꯁꯣꯏꯔꯛꯀꯅꯤ ꯑꯗꯣ ꯈ꯭ꯋꯥꯏ ꯂꯨꯕꯅ ꯗꯥꯛꯇꯔꯗꯤ ꯇꯝꯕꯗ ꯂꯥꯏ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯂꯨꯏ ꯏꯟꯖꯤꯅꯤꯌꯥꯔꯅ ꯇꯝꯕꯗ ꯂꯨꯏ ꯊꯕꯛꯇ ꯂꯥꯏ ꯃꯔꯝꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤꯗꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯗꯨꯅ ꯆꯧꯀꯤ ꯐꯝꯃꯒ ꯃꯈꯥ ꯇꯥꯕꯗꯨꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦꯕ ꯁꯤꯗꯤ ꯌꯥꯗꯦꯕ ꯑꯣꯔꯗꯔꯅ ꯗꯣꯛꯇꯔꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯕꯅꯤ ꯄꯩꯁꯥ ꯉꯥꯛꯇ ꯎꯕꯤꯅꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯔꯅꯥꯏ ꯊꯕꯛ ꯇꯧꯕꯤꯔꯅꯨ ꯑꯅꯤ ꯊꯣꯛꯄꯤꯔꯅꯨ ꯀꯔꯤꯒꯨꯝꯕ ꯑꯅꯤ ꯊꯣꯛꯑꯝꯃꯒꯗꯤ ꯒꯣꯔꯃꯦꯟꯅ ꯃꯥꯒꯤꯗꯣ ꯀꯛꯊꯠꯄꯤꯔꯣ ꯂꯥꯌꯦꯡꯕ ꯂꯦꯞꯄꯦꯕ ꯂꯥꯌꯦꯡꯕ ꯂꯦꯞꯄꯗꯤ ꯃꯤ ꯄꯨꯟꯁꯤ ꯀꯟꯗꯣꯔꯤꯅꯦꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯁꯨ ꯃꯨꯛꯄ ꯉꯝꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯥꯌꯦꯡꯕꯗꯤ ꯃꯈꯥ ꯆꯠꯊꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯑꯆꯧꯕꯗꯨꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯅ ꯌꯦꯡꯕ ꯌꯥꯕ ꯁ꯭ꯇꯦꯖ ꯃꯈꯥ ꯊꯥꯕꯅ ꯌꯦꯡꯕ ꯌꯥꯕ ꯃꯊꯛꯅ ꯌꯦꯡꯕ ꯌꯥꯕꯗꯨ ꯇꯧꯔꯀꯥꯟꯗ ꯗꯥꯛꯇꯔꯁꯤꯡꯗꯁꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯅꯤꯅ ꯈꯤꯇꯪ ꯀꯠꯊꯣꯛꯄꯤꯔꯒ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕꯤꯌꯨ ꯂꯥꯌꯦꯡꯗ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦꯅ ꯊꯣꯔꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯗꯥꯛꯇꯔꯁꯨ ꯃꯤꯌꯥꯝꯒꯤ ꯌꯦꯡꯉꯒ ꯄ꯭ꯔꯖꯥꯒꯤ ꯌꯦꯡꯉꯒ ꯁꯥꯎꯅꯤꯡꯕ ꯀꯣꯡꯒꯥꯏ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯣꯡꯒꯥꯏ ꯂꯩꯔꯒꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯊꯥꯗꯣꯛꯄꯤꯔꯒ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯗꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯧꯕꯅꯤ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯒꯨꯝꯕꯅꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯄ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤꯡ ꯃꯍꯧꯁꯥꯒꯨꯝꯅ ꯑꯩꯈꯣꯏ ꯂꯥꯌꯦꯡꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯗꯣꯛꯇꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯗ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯣꯛꯑꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯄꯦꯁꯦꯟꯁꯤꯡꯁꯤ ꯂꯥꯌꯦꯡꯕ ꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯃꯦꯟ TH ꯅꯅꯥꯎꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯃꯥꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ISTV ꯅ꯭ꯌꯨꯁ ꯔꯤꯝꯁ ꯏꯝꯐꯥꯜ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯔꯤꯝꯁꯇ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯋꯥꯍꯧꯗ ꯗꯣꯛꯇꯔ ꯑꯃ ꯐꯨꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯁꯧꯒꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯣꯛꯇꯔ ꯅꯔꯁꯦꯁ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ OPD ꯑꯃꯗꯤ OT ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯕꯒ ꯂꯣꯏꯅꯅ ꯑꯅꯥꯕ ꯑꯃꯠꯇ ꯂꯥꯌꯦꯡꯈꯤꯗꯦ टेक्नोपल सीता लंबीदगी ngarang security force na malemgi kaithelda lupa crore kayagi oigadaba WY tablet lakh ama listing kun security force na fare kg tara humdoi lumba tablet sing adu kenbo gari amada packet chatruk thokna haptuna purakpani kenbo adubu thorakpa mioi adudi security force lakpa ubadagi gari adu hundoklamnaga chen kre police na drug amadi gari adu lakhalaga thijinnaba hokre
ngarang fariba tablet sing adu malemgi kaithel da lupa crore taruklom oigani hairi amaromda Manipur police da ki thadorpa cherol amagi matungina ngarang Thobal district ki ukong sang mayai lekai da thiba humba ki tabak chathabada aina thinkraba lalholub RPF PLA ge lieutenant ama mayumdagi fare hairi Thanga Esibu Malemgi Lam Koifam Singi Manungda Chanaba Hotnabada Eating Kola ki Chingthak Ase tourist spot oina samgatnaba lupa crore tara ki project ki sanction lakle haina AC asigi MLA Tongbram Robindro nangase Eating Kola ki Chingthakta Loktak Isa Mapal Garden haina mingthonba laikol ama sangabagi thoramda phungdokre Thanga Kolagi Wakalon Manaba Youth Singna Punsinduna Samgatpa Loktak Isa Mapal Garden Sangabagi Thoram Maduda Bisnupur District ke Upa Adaksa Ningthauzam Dines Thanga Partu Gram Panchayat ke member Moirangthem Sikandar Manipuri film ki artist Marina Amadi Leikai ki Ahal Singsu Thoram Mapu Singh oina sarukyaki MLA Robindro na Makatana Phongdokkibada Thanga Esigi Manungda Lairiba Thanga ki Praja Singh Asigi Sentok Lambi Hairagade Loktak Pat ke Nga Faduna Madudagi Fanglakpa Senfam Adu Khakni Haibayai Adubu Chokhalakpagi Ichelda Haujikti Tourism Sector Asisu Achoba Sen Tanfam Ama Oirakli Maram Asina Thanga AC Asi Prakitina Piramba Loktak Ima Leiba Amadi Loktak Mayaida Kultaba AC Oibana Masida Aikoina Ningtina Semgat Sagat Piduna Achoba Income Lakfam Ama Aikoina Semba Yaba Mafam Ama Oibana Ngasi Sangariba Garden Asisu Kolagi Lairik Hairaba Tabak Fangtana Lairiba Youth Sing Punsinduna Makoina Tanaraga Samgatpa Garden Amani Masina Ahoba Oiraga Mafam Asi Mapung Faba Tourist Spot Ama Oina Samgatnaba Taurangsu Lairi Haike Mahangna Hai Kanagumba Miyoi Sing Politicians Singna Thanga AC da Laktuna Samgat Sagatpige Haibada Maduda Mahaki Oina Ayetpa Apanba Laite Haike I should say this is just the beginning. Adugi mathatamuk akoina government scheme da 10 crore ki sigi jaga ngasi akoi leiba jaga saisa tourism ki yam attractive urban center ma senda ba 10 crore ki proposal ma kon tharaga leire DPR se makopagi adum bagi thama ni chambadi yai adum kona tourist destination hai ganda akoi ki mainly koi khola jaga sigi yani hena ba government hai kan government na yak padagi tourist destination na for 10 crore gi ama koi simat jaga se ma hape Lakanda, among Hanaga Sea, Bisaki, no, among the Sakana Padre, same Makanda, Lakaki, Semidonda, Ombra Malakani, I say, Sima and Yam Ponsage. Huzigate Mabrega Matang Ministry. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok jagadori surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chaba sing asi lobinabagi damak Caesar Hospitals Lagol gi contact number asida pau phobiro Breki matung makha tarakpa pauda Haurakliba naha singbu digital literacy pinaba IG CRPF Manipura madi Nagaland sector na paikhalakliba khongthangi sarukama oina ngasi mini secretariat Bisnupurda ani suba batch ki oina training program hangdokre naha kuntra na sarukyaba training program hangdokpagi thoram aduda nipan suba battalion CRPF ki commandant Chandrasekhar amadi atai officer kayasu sarukyakhe Thoram Maduda Commandant Chandrasekhar na karigidamak training program asi paikhatlibano haibagi matangda mamut tana wafam kaya phungdokhe
Lions Club of Thobal, Lions Club of Kaching Greater, Lions Club of Thobal Greater, Centurion Amadi, Lions Club of Kaching Sugunu Hariba Club Mari Asina Punduna Ngarang Numidang, District Governor Lion Lalit Kumar Kothari Annual Official Visitation Amadi, Charter Night Pangthokre. Thoram Maduda Club Mari Asagi Masang Yamlaba members in Sarukyaki, District Governor Lalit Kotharina, Lions Club International, Sothana Lairaba, Mioy Bagi Tengbankaya, Pangthoktuna Lakli. Malemgi Kwaidagi Chauba Club Asina Mahausadagi Pangthoktuna Lakpa, Tabak Thoram Singdagi Hena, Paktok Chaukthoktuna Miamgi Mateng Pangna Bahotnari Haike. Since the inception of your club has made remarkable strides in serving those in need, fostering fellowship and upholding the principle of Lionism through your service projects. Your dedication, compassion and teamwork have been the driving forces behind these successes. Friends, as your district governor, my mission is not only to oversee, but to inspire, to encourage and to work together so that we can make a greater impact. Lions Club of Impal Central na Pasoida Leba Millennium School ga kusam na duna school ladu da chahi tara mathoida ki tara humdoi fawbagi manung da leba angang singi oiba peace poster contest ama pangthokre. Punna mahare kunnipa na saruk yakiba contest adu da Millennium School gi class 7 gi mahiroi Sulaiman Naurem na first take. Changdam na ba adu loiraba matung da club asigi president Oinam Jiban Chandra Millennium School gi Principal K. James na chingba miyoi sing saruk yaduna manamatum yenthokre. Rims ki Hauzik Oirakliba Fibam Masida Masagi Mathau Tobang Gamloidaba Dr. Singh Chayolama ki Manungda Tabakta ki Pothazanaba Matam Piri Haina KSCP Taibanganba Group ki Publicity Secretary Salainganba Maitena Cherol Thadorakle. Cherol adu da makhatana Dr. gi Maikum Oblaga Masagi Mathau Ningthina Tawdabagi Miyoi Bagi Punsi Bikamna Haliba Dr. Singna Makhatana Association Singh Amadi Group Singh Semtuna Aranba Kankhatnana Bahotnarakpa Amadi Duty Tawraroi Haibada Sogatliba Khudingmak Miyamgi Yenglaga Khut Tharagane. Rimski Authority Amadi Dr. Singh Asina Miyoi Bagi Punsibu Dami Amagum Lawbadagi Pamdaba Thodokaya Thogli. KSCP Taibanganba Group ki Operation on Eradication of Public Amenity Teamna Thizinbada Rims Manungda Amolpa Amadi Aranba Kaya Tauramba Thengnare Mathau Taraklabadi Private Hospital Amadi Clinic Singdasu Stakeholders Sing Tanaraga Akan Bachairak P Nabagi Warep Lauragani Haina Cherol Aduda Panlakli. Miss Northeast Listing Ani Kun Manga da Saruk Yaruna Bagi Damak MUD Entertainment na Sinduna Ngarang Hotel Yaifabada Grand Audition Pangthokre Audition Adudagi Manipur gi Mahut Senaba Myoy Ani Khangatki Makoi Sing Aduna Thadoi Yumnam Amadi Geneva Lai Kuramne Audition Asiga Mari Lainana MUD Entertainment gi founder Pangaba Maria Chanuna Manipur gi Mahut Sinduna Miss Northeast Presenta Saruk Yagadoriba contestant Animag Miyam na Pungning Thogat Pinabasu Thamlakli Arobada Morobe Pau Muka na Pizari. Anoba GST na India listing ani nifu tareta malem ge economy kwaida ge chawba ahum suba laibak o henba ngamlaga de haina MP lesemba sana jawbana phongdokre. Tongan medical practitioners singe lup singe hospital amadi lanai clinic forward things in kibada ge miyam da chawna khudong chadaba mayok na hale. Amasung Malemgi Kaithel da Lupa Crore Taruklomgi Oigadaba WYTF le Lakh ama listing kun security force na fare. Puzik Fabagi na STB na pizza pa pau matang asda lo sinjare meeting tabir pumna mapu amukana kunjari.